MSTV miing tabir busingbu numaiting kunjisoina taramna oksari maraki pau miyamda pizari kumja lising amaga chanipan marfu taramatoida suknakiba Anglo Manipuri War gi manung channa April kulumdoida kakchingi machin manau chingi lanphamda lekhidraba wangkhai meraba poila amusung masak khanghodraba lanmisingi mafamda ngasi miyamna haikat lekat tamduna ikai kumnakre People's Museum Kakching na sinduna pangthukiba thoromaduda Kakching lamdamda khungakpagi achoba thodang loriba langsai thaunagi members sing amadi Kakchingi tongan ba civil organization singi miyosing saruk yatuna athoba singi mafamda leikatuna ikai khumna utki sahi chamga control hamdu shuraba athoba singi lekhidaba numit asibu ningsingduna amadi imalebak Manipur gidamak British kalan thingaduna thawaina pontha pikraba athoba singbu penagi saisakna saithaduna amadi miyamna leikatuna ikai khumnaba utpana mapung oikiba tharom aduga mailena People's Museum Kakchingi Society gi president su oriba ex MLA Y Surchandrana phongdorakpada lisingamaga chani par marfutara mathoki Anglo Manipur langi manung chaliba khongjong lanphangi numitki matangda haujik leiba chayenabasi lamdamasi akhang haisingna nongmadi soidna asengba ama puthorakhigini loinena ngasi tharom pangthokliba Kakchingi machin manau sing ngasi lengaki mari leinaba singna historical site ama oina lauthok haudrabadi mpham asigi saktam asi nongmadi soidna mangkiba yana leiri maru oina ching asigi mpham bayada nauna yum tasinba amadi ching leibak sing lauthokpa yauna thabak kaya tawre maram masina hiram masida lengakna miyeng changba mathautai Kakchingi miyamna sum mpham asibu historical site ama oina ngak senbata nadana tourist spot ama oina semgat minasi haurakliba nahasingna mpham asida chahi khudingi lakpiu mpham asibu promote tawminasi amadi mpham asidagi nationalism gi wakalon sagat minasi haiba mpham sing phongdorakhi poila memorial complex la id historically id protected area oina lokpham sangbra khali natragadi ngamoroi one after another somdo yung ghar tasan ba ujle leipa kothok po hore kana kothok ingde asomi nupok tung singkhong asomda bamam kothok sil singi mase khoi punam anarga masi kanna bhona gadone duga complexi maung taba adi historical place maung tan symbol tourist place muso onsong khoi ona gadoni masila Kakching da leba parjana di Kakching da historical place bangasi sil tourist place sum leiba se khoi bam sangdana moi lakera laoira khoi myam sangdana municipality ga khoi myam manarga semgat mo hona minasi aduga sigumba leiba ke damakta sacrifice oga leiba ke damakta thai katiusi akoina kahum thukte masigi masi pari puri athoba ningsinglo PPANL juribam sinduna juribamgi ningsingkul biodiversity park da leiba athoba singi mitamda hailei amadi maira katuna chama control hamdu shuba khongjom numiki thoram pangthokre ngasigi chama control hamdu shuba khongjom numiki thoram asiga mailenena pari puri athoba ningsinglupki general secretary thodam ratan nahai ngasi khongjom numika mailenena pari puri athoba ningsinglupna senduna haikat lekat tamkre handak chahi gi oina lebaki achoba irang ama leibana haika lekat khak tawjabani mathangi jahidadi chauna pangthoknaba hona jagani lunena khongjom numit asina lakpasida leibak irang ingtapa oirasanu haina mahangna phungdoki tharonga mailena juri ima maira paibi apun balob jimpal gi president LB Molana sumna hai ngasi pari puri athoba ningsinglopna sinduna pangthokliba sida jimpal amadi atopa lup kayana saruk yari lebak irang asina maram oiraga chauna pangthoktaba si yamna nungaijade mathangi chahina lakpadadi pari puri athoba ningsing lupna chauna pangthok pirakani haibasu thajaba thamki amadi leiba lebak irang asibusu athuba matamda santi purakpa orasanu haina mahangna phungdoki kunji chahiyo nadi haidi lebak irang leibana maram oiraga khoi hekel lekatang tamjabadi mathangda lebak irang letagari chauna phongtopa ngambasu ojage adaga ngasigi khongjomde lakul tamsida haidi ngasi Manipur lebak irang leibasi tapthara mara cheba ing tableba mo orasno habatu pari puri secretary moina nijari angtok chero sida jimpar emchu akoi lukudi mangna sarung jajari adubu laibak thibdi sei buding chauna pangthokwa si lebak irang asina चाउन पांथुक चबा ngamjadabasi thamoidadi nungaite
All Manipur United Club Organization Amuko Amadi Thangmaiban United Club TUC Anina Khusamnaduna Thangmaiban gi Chirau Chingda leiba athoba singi khobamda lising amaga chani part marfu tara mathoi gi April kulumdoi gi Khongjom gi lanphamda mariba ki damakta mathwai thakraba pauna gi mitamda haikaleka tamduna adungai Khongjom gi lanphamda Manipur gi lanmi singna mafurup amadi mariba ki damakta thauna leina lanthingna kiba khuding mapu ikai khumnaba amadi ningsingbagi thoram pangthokre Thamaduga Mailena Amukogi President Pairoijam Nandoluang Nahai Lisingamuga Chanipan Marfuta Matogi Khongjomda Mapung Oiba Lanpham Oiraga Soknakiba Manipurgi Aroiba Ningtam Lan Amadi Madugi Mamangin Ningthorol Kayagi Haktakta Soknakiba Iripak Ifruk Ngangnaba Amadi Atopa Lepak Kaya Khudum Chanabagi Lanpham Sing Aduda Manipurgi Lanmisingna Maru Oina Maitei Lanmisingna Ninghanadana Lantingnaduna Chahicha Kaya Maningtamna Amadi Maitei Singi Matik Mathaunadu Yumlon Naba Lepak Kayagi Mamangda Utpa Ngamlibadu Maitei Lanmi Sing Aduna Thaksi Khasi Khangna Irepak Ifuruk Haibasidagi Ahenba Amata Leite Haiba Wakhalonda Lanteng Nakibanani Maitei Singna Lan Chapa Matamda Langi Lalong Khangba Singna Ningthina Takliba Pautak Sing Adu Thamoi Singna Lausinbagi Hainabi Maitei Lanmi Singda Lairakibana Chahicha Kaya Pikraba Lepak Manipurna Maningtamna Haina Humna Palna Lakibani Asumna Maning Makhatamna Chahicha Kaya Palakiba Manipurasi Lisingamga Chanipan Tarama Pandagi Lisingamga Chanipan Kulmanga Fauba Awa Burma Myanmargi Makuta Maithiduna Sahita Kontakpa Amadi Lisingamga Chanipan Marfutara Mathogi Anglo Manipur Warda Manipuri Singna British Makuta Maithiduna Sathiraba China Saithingama Funkibadu Leibaki Angam Matha Oiriba Ningthau Masa Singi Marakta Yanraktaba Amadi Makoigi Kupu Semnaduna Power Hena Pamba Amadi Angam Tanabadagini Haibasi Yamna Mayek Singba Kudam Lairaba Asidagi Aikoina Para Tambada Natana Para Paba Ngamdrabadi Ekoisi Ariba Nungi Jukta Hanjinbani Haina Loidabagi Madam Labra Haina Fongdoki Magnam Kataraduna Jahita Kontakpaki Matam Amadi Khongjom Langi Matamda Maitei Lanmi Singna Hiram Kayada Pendaba Lekrabasu E Masel Onsinabagi Tangkak Adumadi Kalaga Chatkibani Lanmi Sing Aduna Yeknaba Dutabu Mayek Sengna Uraga Lanthengna Kibani Madumakna Miyamna Adungagi Athoba Singdubo Sahi Kudingi Haikat Lekat Tamduna Ikai Kumna Ulibani Karigumba Manipurgi Lanmi Sing Aduna Matamduda Makoida Ladiba Pendabasing Aduna Maram Oraga E Maselda Onsilam Labadi Makogi Mapam Puwarigi Lamaida Amamba Oina Natraga Musi Oina Legani Aduga Hauzik Manipurgi Oriba Piva Masiga Mailena Tawai Kubak Hapna Manipur Kanabagi Damakta Lanfam Kayada Lantingnadiba Isil Nausingi Marakta Karigumba Soiba Macha Yaurakpada Makoina Mamanga Taukiba Singthaningai Oiba Tabaksing Adudi Nainabidana Hekta Kokalingka Targa Ngangbi Bagi Hainabisu Tadopiu Fongdoki Nasigi Haikalekatambagi Taram Aduda Manipurgi Maru Oiba Mayapai Bigi Luchingbi Kaya Mahari Lupki Luchingba Kaya Amadi Organization Kaya Ki Luchingba Singsu Saru Yaki Manipurgi Oile Film Chida Ekoi E Masen Onsen Bagi Wakalse Matam Panamaga Tadokadam Karigumba Sahi Tele Kotaknagi Matam Duda 1991 Gi Khongjom Gi Lan Gi Matam Duda Ekoi Gi Maitei Lami Sing Aduna Manipur Lami Sing Aduna Masada Pagi Nungai Taba Pauli Mayamado, for the Muning Thomas in Manong to Riba Mando, Maduki Nungai Tabado, Madura Maramurga Emasen, Montanam Dagadi, see, Puari Lemai de Leva, Manipur, Lami Singi Tongaling and Padrava, Matsata, Masi Musi, Levinatra, Amamboy and Viav. Kaksing Popular Sporting Club Kaksing Kunyelika in Konba area the Leba Apaba Mahire Class 10 Amadril Ate competitive exam sing Sana Kotna Bagilamda Thoidok Hendokpa Sing Artist Sing da Club Ki Maikede Kingam Jaba Manabidna Ikai Kumno Utpagi Thoram Ama Ngasi Club Asigi premises da Pangtokre Thoramadu retired principal died Kaksing and Biramangol retired teacher and Chandramani KPSC Kaksing advisor and Amuyema Buvon Brickfield ki provider and Nopur Amadi KPSC ki President Y Syam Chandra Singna President member Sing Oina Daista Pangki
Manipur Pandit Loisangda Penas Thanglakpagi Thopudna Matam Sang Leiramba Chiam Menjar Meitena Ngarang April ki tang kunithoi sajibu ki tara mari ni panba ningthokaba numiki pung numidang pung tara mathoi minute kunthra manga rom chatpada Thobal wang matabada liba masagi yumda masagi anaba amana maram oidna lekidre mahaki chahi humpudara sukri hairi Maraki pau pijaba matang hostel losinjari meeting tabir basingbo kurumjari